Prime Minister Narendra Modi na chahi humbudrani thoi shubaga mari lenana seva pakwada campaign ki saruk ama oina BJP Jiribam mandal na blood donation camp pangthokre Jiribam da leiba phamung yangkhai leiba hospital da ngasi pangthokiba blood donation aduda BJP Manipur Pradesh ki General Secretary K Sarat Kumar Singh na ngasi haudokliba campaign asi October 2 fawba chathagani amadi Jiribam BJP mandal na tongan ba thoram kaya pangthokani haina phongdorakli Jiribam ki local MLA Asap Uddin na phongdorakibada party ki chatna kanglon gi matung inna mahaki maikai tagi lairaba amadi kana leijadraba singgidamak thabak thoram angamba thakta pangthokani hairi Manipur State Sumang Lila Council na Sumang Kumahigi Saknai Raba Lila Roy Moirang Them Tombi alias Maitei Tombi Jiban Mala Lilada Dhiren Saba Haina Khangnaba Oza Kongba Uchekon Takok Mapan Imphal East Laibana Laikidabada State Ki Thakta Ikai Khumnaba Uttuna Awaba Phongdokpagi Thoram Pangthokre Thoramasita Manipur State Sumang Lila Council ki Advisor L Tarpon Singh Sumang Lila Council ki President M Purnimasi Laima Sumang Lila Council ki Lifetime President P.S. Gunachandra Sharma Amadi Lila gi saknai raba miyoi singna mithunglen sing oiduna sarukya Thorom asida Sumang Lila Council ki General Secretary Yumnam Nilachandra na haikibada Sumang Lila gi damakta kathok piramba singna laikhidraba matamda state ki thakta ikai khumnaba utpa haibasi Sumang Lila kananaba ihau sagatpa council asigi calendar thorom amani loinana khunai asi kananaba thaudang singi manungda Lila kananaba ihau asisu amani haibada haiman bathokloi haiki 1960 ga 45 matamdagi Lila tawjarakpa adugumlaba oja sina laikhidaba matamda Manipur State Sumang Lila Council na yamna Moi sokna amadi wajasing isna leirambagi damakte hijik masa manau singsi leiribani haibagi wakhalol da masung Sumangla Council gi tangai phadraba calendar gi Sumangla gi damakta chenjor masung janbo wajaguru singna leikidam matamda wajasing sigi sangai da satlakanda Manipur State Sumangla Council na sarhanji kalchaba awaba gi phongdok chabi thormado ngasi miyam mamangda usabani NCD Cell District Health Society Thobalna ICMR amadi World Health Organization ke khusamnaduna hypertension and management haiba topic asida nimitini gi oiba training program ngarang loisinkhre Nursing Thobal gi GNM School da pangthokiba loisinbagi thorom aduda Chief Medical Officer Thobal Dr. Y Nokul Singh amadi NPCD CSK State Nodal Officer Dr. Y Premchandra Singh sarukyaki Nominini Chathakiba training program aduda ICMR NIE consultant Dr. Subhavatra Das CVHO World Health Organization Andhra Pradesh Dr. CR Patel CVHO World Health Organization Assam Dr. Gunjannath Amadi Thobal District ki ICMR NIE gi Senior Treatment AK Sonam Devina Hypertension Diagnosis and Treatment Protocol Opportunistic Screening and Tasks Sharing Supply Chain Management Portal and IT App Amadi Documentation and Reporting Haibana Chingba Topic Sing Asida PowerPoint Presentation Group Discussion Interaction Session Chingba Sing Pangthoki Medical Officer Community Health Officer SNS ANMS Amadi Pharmacist Punna Chamakunna Training Program Aduda Sarukyaki Apex Drug Regulating Body ama oiriba Food and Drug Administration FDA da Mumbai da Johnson & Johnson gi angang singi oiba hakchang gi powder sabada athingba thambaga loinana manufacturing license cancel tawkre FDA na thokiba order amada market tale mahuriba stock sing asibu lokhanana ba company asida khangankre ningsing baya English ngi ge supna tarani pan gi December thada FDA Maharashtra na Pune amadi Nasik ta inspection chapada quality check kidamak sample sing lokhatpada angang sing gidamak standard quality oide haina lauthokiba laikhrabani Drugs and Cosmetics Act 1940 and rules ki makhada J&J company da so cost notice thaki adubu company asina amuk hana test taunanaba demand tauki Kolkata gi laigak na chalaiba Central Drugs Laboratory da anishuba test tawbada su standard quality oidaba maram na FDA na J&J gi license kakhibani FDA na thadorokpa cherol amagi matung ina J&J gi baby powder asina angang sing gi unsa da akaiba piba yabagi oithokpa lai hairi All Manipur Dalit Development Association AMDDA gi tare lakshuba mapokomon thoram pangthokre ngasi Imphal Hotel gi sangai hol da pangthokiba thoram aduda AMDDA gi President Dr. TM Rajen Ayangba AMDDA gi Advisor Moirangthem Sorojini AMDDA gi Secretary L Koiphau Social Activist RK Maipaksana AMDDA gi Chief Controller N Ibochau Film Actor Khwairakpam Dia amadi Social Activist
apung tangkhulna athoiba mitunglen sing oina saruki lakpiriba amadi masida saruk yabangam raba mioi kaya marumna akoi puksen kujen tinana sangmin aduna dalit ki khudung saba yaba low yaba akoi ki sakum kaya lawin nasi mamang thanda akoi na masigumaba dalit na kari lawdagi kari low yabagi dalit ki satung kari no haibel simba khangam daba kaya marumsu punna nainamin aduna amin nasi Pazaraba jati bizati mayam punsin la semba mayambu punsin laga semtabani ngasi all Manipur Dalit Development Association adubu ngasi di mioi tharna hudokchabani adubu lam gi sing tam punna imamatagi machani haibigi wakalunda hoji punsin duna Dalit family miminai aduna pene kari to boya pake habadu ominasi Prime Minister Narendra Modi na Lord Vishwakarma Jayanti ga mari leinana leibak asigi mipum khudingmakta yaifa paujel pirakli khud sa haibaga mari leinana thabak toriba mipum khudingmakpu thamoi sengna nungaiba amadi harauba phongdorakli haisingba amadi mathok masak khangbana leibak asigi chawkhat khongjelda khumang chawsil hanga dawri haina Modi na tweet tawrakli ngasi langbal gi kungani thoini panba yai faraba thangsa numit asida lining tau pisa tawgi mapok numit asibu lamdam asiki yumthong khudingda office khudingmakta amadi khutsu khulaiga mari leinana thabak tawri pasingna pangthok nabagum Entertainment Service and Communications Private Limited Iscom dasu pangthokre numit asibu ikai khumnaba uttuna Iscom gi chairman BDO shareholder sing amadi staff singna numit asibu ira thonibagi thorom ama pangthokhi thoram aduda sarukya ki pasingna lining thok pisa tawbui kai khumnaba galoinena yai fathoni zakhi Prime Minister Narendra Modi na ngasi masagi chahi humbudrani thoi shubagi mapokomon thoram pangthokli malem masigi tongan ba mafamdagi saknairaba miyoi kayana Modi gi mafamda yai fa paujel pinarakli yai fa paujel piriba singi manungda Rajya Sabha gi MP sana jawba laisembasu amani Prime Minister Narendra Modi na chai humbudrani thoi shurakpaga iroinana punsi nungsangbo oiduna leibak asigi seba makhata na tawba ngamba mapuna pinabirasanu haina phongdorakli ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ Honorable Prime Minister Sri Narendra Modi ji gi magi humphudra nithorak suba mapok numit asin lakpa matamda ayaki maikai dagi yaifa paujel amasung yaifa mangol pijari asigumba aikhoigi nungsijaraba Pradhan Sebak kogi Prime Minister Sri Narendra Modi ji magi tumgi punsida matam sangna chauraba asigumba aikhoigi leibak asibu Bharat asibu makhatana kogi luching bidana miyamgi amasung leibak asigi seba matam sangna tawbinaba hangna Sorry Mahunda Thongmijari. Students Union of Kanglaipak na Sindana State Level Open Debating Competition ama Palace Compound da leiba Maharaja Chandrakriti Auditorium Hall da pangthokre. Changdamnaba aduda Senior Advocate amadi Manipur Human Rights Commission ki former Chairperson Khaidem Manina Speaker oiki. MU की Department of Economics की Associate Professor Chinglen Maisnam, Senior Advocate amadi former Chairman Bar Council Assam Manipur Irom Lalit amadi All Manipur Working Journalists Union की President Wangkhemsa Samjaina jury member sing oiki. Manipur da drug ki mahum sariba asi lenga ki thaurang thausil mapung fadabagini haiba topic ta pangthokiba debate changdamnaba atuda tongan ba mahiloi singgi mahiroi singna sarupya ki How ki papung kun marida India na nauna miyoi lising mga chatret ni futaret COVID positive oire laiki taba mi ki masing na tara tarukni fagalakpagi changchada marfutara ni panga 10 taret ama oiri apun ba confirm case na koti mari lak ni fu mga lising kun mga chamapan kun taret ni active case na lising ni futaruk chanipan ni funipani laina asida laiki taba mi ki masing na lak mga lising kunipan chahum sup na anini Laina asita ki naba faduna discharge tawkiba mi ki masing na koti mari lakun tramapan lising yang khayumdoi chahum humudra mari ni Laina asita ki ngak thokna na ba vaccine kap thokiba apun ba mi ki masing na koti chani ka tarataruk lak ni fuma thoi henkre Malem gi oina COVID laichen na khwaidagi na sokalaba lebak singi manungda USA na ahan ba India na anishubadam de Brazil na omshubada leiri Awang nokbok state ki oina Assam na ahan ba Mizoram na anishubam di Manipur na omshubada leiri